ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯃꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯀꯣꯛꯅꯣꯟꯖꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯇꯥꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯁ ꯎꯅꯕꯗ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯖꯝ ꯒꯨꯅꯣꯅ ꯏꯕꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯄꯥꯔꯠ 1 ꯄꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯄꯥꯔꯠ 2 ꯄꯥꯕꯤꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯤꯁ ꯇꯧꯈꯤꯕ ꯁꯤ ꯇ꯭ꯔꯥꯚꯦꯂꯤꯡ ꯈꯤꯇꯪ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯄꯥꯔꯠ 2ꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯕꯤꯔꯛꯀꯗꯣꯏꯅꯣ ꯑꯣꯏꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣꯝꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯋꯥꯔꯤꯁꯤ ꯄꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯍꯥꯛ ꯑꯗꯨꯝ ꯄꯥꯕꯒꯤ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯋꯥꯠꯄ ꯂꯩꯇꯦ ꯑꯩꯅ ꯈꯤꯇꯪ ꯏꯁꯥꯁꯦ ꯈ꯭ꯋꯥꯡ ꯅꯨꯡ ꯅꯥꯕꯒꯤ ꯀꯔꯤꯒꯤ ꯈꯣꯡꯅ ꯀꯨꯏꯅ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛ ꯃꯤꯌꯥꯝꯗ ꯑꯩ ꯇꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯇꯥꯗꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯔꯤ ꯄꯥꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯍꯥꯛꯅ ꯁꯨꯝ ꯈꯟꯖꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯄ꯭ꯔꯣꯐꯦꯁꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯅ ꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯕ ꯀꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤꯁꯤ ꯍꯥꯟꯅ ꯊꯝꯖꯟꯁꯤ ꯑꯗꯨꯅ ꯃꯊꯪꯗꯣ ꯑꯩꯈꯣꯏ ꯇꯥꯗꯐꯥꯎ ꯑꯗꯨꯒ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯂꯃꯟ ꯑꯅꯤ ꯑꯃ ꯊꯝꯖꯟꯒꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯗꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯑꯃꯨꯛ ꯄꯥꯕ ꯐꯥꯎꯕ ꯉꯝꯈꯤꯗꯕ ꯏꯃꯣꯁꯟꯅ ꯋꯥꯡꯈꯠꯈꯤꯗꯅ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗꯨ ꯄꯥꯖꯒꯗꯣꯔꯤꯕꯅꯤ ꯉꯁꯤꯁꯤ ꯂꯃꯥꯏ 95ꯗꯩ ꯍꯧꯖꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗ ꯑꯥꯔ ꯀꯦ ꯑꯦꯂꯥꯡꯕꯝ ꯁꯤꯒꯤ ꯃꯥꯁꯤ ꯌꯥꯝꯅ ꯑꯋꯥꯔꯗ ꯐꯪꯕ ꯍꯥꯏꯕꯗ ꯅꯠꯇꯅ ꯃꯥꯅ ꯏꯕꯁꯤꯡꯁꯦ ꯑꯩ ꯏꯁꯥꯃꯛꯇꯤ ꯍꯛꯊꯦꯡꯅꯖꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯕ ꯃꯥꯒꯤ ꯆꯤꯡꯒꯤ ꯏꯃꯧ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯔꯤꯗꯅꯣ ꯑꯣꯅꯔꯁꯀꯤꯔ ꯀꯔꯤꯅꯣ ꯑꯃꯈꯛ ꯇꯥꯛꯄꯗ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯆꯤꯡꯒꯤ ꯏꯃꯧꯁꯤꯗ ꯆꯤꯡꯒ ꯇꯝꯒꯒꯤ ꯃꯔꯤ ꯐꯅꯔꯝꯗꯕꯗꯨ ꯐꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯕ ꯑꯗꯨꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯕꯨ ꯀꯩꯗꯧꯉꯩ ꯄꯥꯗꯒꯦ ꯂꯥꯏꯔꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯖꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯥꯏꯟꯁꯀꯤ ꯊꯕꯛ ꯑꯆꯧꯕ ꯄꯨꯕꯤꯔꯝꯕꯤ ꯏꯅꯥꯎ ꯏꯕꯦꯝꯃꯗ ꯑꯦꯂꯥꯡꯕꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯗ ꯑꯩꯅ ꯍꯪꯒꯠꯆꯔꯨ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯃꯛ ꯁꯤ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯤꯟꯅꯖꯔꯛꯄ ꯏꯕꯦꯝꯕꯤꯁꯛ ꯈꯨꯔꯥꯏꯖꯝ ꯃꯁꯤ ꯑꯩꯒ ꯆꯍꯤ 2 ꯇꯦꯔꯥꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯀꯥꯃꯤꯟꯅꯔꯛꯄꯅꯆꯤꯡꯕ ꯑꯗꯨ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯏꯆꯦꯝꯃ ꯑꯩ ꯄꯨꯖꯔꯛꯀꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕꯤꯔꯛꯄ ꯏꯅꯥꯎꯕꯨꯁꯨ ꯎꯅꯗꯅ ꯃꯥꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯥꯔ ꯀꯦ ꯑꯦꯂꯥꯡꯕꯝꯒꯤ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯎꯠꯆꯒꯦ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯦꯂꯥꯡꯕꯝ ꯔꯖꯅꯤꯀꯥꯟꯇ ꯅꯣꯡꯒꯥꯈ꯭ꯔꯦ ꯃꯥꯒꯤ ꯁꯤꯃꯁꯨ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯈꯔꯁꯨ ꯇꯝꯃꯝꯃꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯂꯧꯈ꯭ꯔꯀꯥꯟꯗ ꯁꯦꯂꯦꯕꯁꯇꯁꯨ
ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯦ ꯄ꯭ꯔꯤꯚꯤꯌꯁꯀꯤ MA ꯗ ꯀꯔꯤꯗ ꯑꯗꯣ ꯃꯥꯒꯤ ꯃꯥꯁꯤ ꯏꯈꯪ ꯈꯪꯗꯕꯗꯧꯅ ꯃꯉꯣꯟꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯧꯊꯔꯒ ꯁꯣꯏꯗꯤ ꯄꯛꯂꯧꯗ ꯂꯧꯈꯤ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯥꯏꯑꯣꯗꯥꯇꯥꯅꯆꯤꯡꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯏꯅꯃꯛ ꯑꯔꯩꯕꯈꯩꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯂꯧꯈ꯭ꯔꯒ ꯍꯟꯕꯤꯔꯛꯇꯕꯁꯨ ꯌꯥꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯦ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯁꯤꯂꯥꯅ ꯑꯃꯨꯛ ꯏꯆꯦꯃ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩꯄꯥꯛ ꯂꯩꯗꯤ ꯑꯩꯉꯣꯟꯗ ꯂꯩ ꯑꯩ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯗꯅ ꯏꯅꯥꯎꯁꯤꯅ ꯑꯃꯨꯛ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩꯄꯥꯛ ꯂꯩꯁꯦ ꯃꯉꯣꯟꯗꯒꯤ ꯂꯧꯍꯧꯗ꯭ꯔꯦ ꯑꯩꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩꯄꯥꯛ ꯂꯩꯁꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯐꯖꯕ ꯃꯥꯒꯤ ꯑꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩꯄꯥꯛ ꯂꯩꯗꯨꯃꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯔꯤꯛꯁꯤꯁꯨ ꯄꯨꯂꯞ ꯑꯩꯅ ꯄꯥꯅꯤꯡꯕ ꯃꯤꯌꯥꯝꯗ ꯎꯠꯆꯅꯤꯡꯕ ꯃꯣꯔꯦꯜ ꯌꯥꯝꯅ ꯄꯤꯕꯅꯆꯤꯡꯕ ꯑꯩ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯑꯩ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯃꯁꯥꯃꯛꯁꯤ ꯂꯦꯡꯕꯤꯔꯛꯑꯀꯥꯟꯗ ꯅꯍꯥꯟ ꯁꯦꯃꯤꯅꯥꯔꯗꯗꯤ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯂꯣꯟꯊꯣꯛꯇꯕꯒꯤ ꯂꯣꯟ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯔꯦꯗꯤꯑꯣꯗ ꯂꯩꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯦ ꯑꯆꯧꯕꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯦ ꯁꯤꯃꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯩꯔꯛꯇꯗꯅ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯅꯩꯅꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯊꯤꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯟꯅꯗꯤ ꯂꯥꯏꯔꯤꯛ ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯝꯕꯗꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯔꯥꯏꯇꯔꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯂꯩꯖꯔꯦ ꯁꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯃꯊꯪ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯂꯥꯏꯅ ꯊꯥꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥꯗ ꯑꯗꯨꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯝꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣꯂꯥꯕꯣꯔꯦꯇꯔ ꯑꯣꯊꯔꯒꯤ ꯏꯃꯨꯡ ꯑꯣꯊꯔ ꯃꯁꯥꯃꯛ ꯂꯥꯛꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯣꯇꯣ ꯑꯁꯤ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯟꯅ ꯑꯅꯤꯔꯛꯀꯤ ꯈꯣꯡꯐꯝꯗ ꯑꯩꯈꯣꯏꯁꯦ ꯇꯧꯕ ꯁꯣꯁꯤ ꯆꯠꯊꯕ ꯉꯝꯈꯤꯗꯕꯅꯤ ꯅꯣꯏꯖꯤ ꯁꯥꯎꯟ ꯑꯗꯒꯤ ꯑꯇꯩ ꯈꯔ ꯂꯩꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯡꯖ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯗꯒꯤ 3ꯁꯨꯕ 95ꯁꯨꯕ ꯂꯃꯥꯏꯁꯤ ꯃꯁꯤ ꯍꯥꯟꯅꯒꯤꯗꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯑꯗꯨꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯕꯣꯛꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯑꯒ ꯃꯕꯣꯛꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯣꯏ ꯍꯥꯟꯅꯒꯤ ꯂꯧꯕꯨꯛꯇꯨꯗ ꯂꯧ ꯁꯨꯕ ꯆꯠꯄꯗ ꯑꯍꯟ ꯑꯃꯅ ꯊꯣꯛꯂꯛꯑꯒ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯅꯤ ꯃꯣꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯇꯊꯤ ꯍꯥꯏꯗꯅ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯁꯦꯟꯇꯦꯟꯁ ꯑꯃꯒ ꯅꯪ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯎꯈꯤꯕ ꯃꯤꯒꯤ ꯄꯩꯁꯥ ꯃꯈꯩ ꯇꯣꯟꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕꯤ ꯅꯕꯦꯟ ꯍꯥꯏꯕꯗꯨ ꯇꯥꯗꯨꯅ ꯃꯔꯩꯔꯝꯃꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯆꯠꯂꯣ ꯇꯥꯜꯂꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯩꯗꯤ ꯃꯣꯏ ꯈꯨꯝꯕꯁꯨ ꯉꯝꯗ ꯏꯌꯥ ꯇꯧꯕꯗꯨꯗ ꯂꯥꯎ ꯈꯣꯡꯕꯗꯨ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯣꯏ ꯌꯨꯝꯗ ꯆꯪꯉꯣꯅ ꯇꯥꯟꯁꯤꯜꯂꯛꯄꯩ ꯃꯇꯥꯡꯗꯨꯅꯤ ꯅꯣꯡꯃꯗꯨꯃ ꯄꯨꯡꯐꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯦ ꯍꯥꯏꯗꯤ ꯄꯨꯡꯐꯝꯗꯨ ꯍꯦꯟꯈ꯭ꯔꯕ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯄꯤꯛꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯐꯝꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯆꯠꯊꯣꯛꯀꯅꯨ ꯌꯥꯔꯤꯃꯈꯩ ꯃꯤꯔꯛ ꯇꯤꯜꯂꯨꯈꯤꯅꯨ ꯍꯥꯏꯕ ꯅꯪꯅ ꯈꯛ ꯌꯥꯗꯦ ꯀꯔꯤ ꯊꯣꯛꯂꯦ ꯑꯩꯈꯣꯏ ꯏꯍꯥꯛꯊꯛꯀꯤ ꯁꯤꯈ꯭ꯔꯕꯤ ꯏꯕꯦꯟ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯩꯕꯗꯨ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯝꯗꯦ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯨ ꯅꯣꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯁꯨ ꯃꯉꯥꯏꯗꯅ ꯂꯧ ꯎꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯅꯤꯡꯉꯨꯔꯕ꯭ꯔꯣ ꯅꯍꯥꯛꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒ ꯋꯥ ꯉꯥꯡꯅꯔꯨꯔꯤꯕꯕꯣ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ ꯂꯥꯏꯔꯕ ꯑꯅꯪꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯩꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯅꯣꯡꯃꯗꯨꯃ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯂꯨꯗꯨꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯇꯥꯅ ꯆꯠꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯂꯩꯔꯒ ꯑꯩꯈꯣꯏ ꯇꯥꯗꯅ ꯑꯁꯨꯝꯅ ꯈꯪꯍꯜꯂꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗꯨ ꯂꯦꯞꯈꯤꯕ ꯇꯥꯔꯤ ꯑꯩꯅ ꯀꯔꯤꯅꯣ ꯍꯪꯕꯗ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕ ꯃꯇꯝ ꯑꯣꯏꯕꯅꯦ ꯅꯣꯡ ꯆꯤꯡꯅꯒ ꯇꯥꯕꯅꯦ ꯁꯤꯡꯐꯝ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯧ ꯎꯅꯕ ꯍꯣꯠꯅꯔꯨꯈꯤꯅꯤ ꯍꯥꯏ ꯊꯕꯛ ꯂꯦꯞꯂꯒꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯁꯨꯔꯨꯗꯕ ꯑꯩꯈꯣꯏꯅ ꯁꯨꯔꯨꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯁꯨꯒꯅꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯒꯤ ꯃꯔꯤꯗ ꯇꯥꯗꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯦ ꯑꯩꯅꯁꯨ ꯍꯪꯂꯝꯗꯦ ꯅꯣꯡ ꯆꯨꯕꯁꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯤ ꯂꯧ ꯁꯨꯕꯁꯨ ꯉꯔꯥꯡꯗ ꯃꯉꯥꯏꯈ꯭ꯔꯤ ꯅꯣꯡꯅ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯦꯞꯄ ꯇꯥꯔꯕꯔꯥ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯇꯥꯗꯅ ꯑꯁꯨꯝ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯩꯍꯥꯛ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯒꯦ ꯅꯍꯥꯛ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ ꯆꯦꯡ ꯆꯥꯛ ꯉꯝꯅ ꯂꯩꯕꯅꯤ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯝ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯃꯇꯪꯗꯤ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯇꯥꯛꯄꯤꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯉꯟꯇꯥꯅ ꯍꯧꯗꯣꯛꯂꯒ ꯉꯔꯥꯡ ꯍꯥꯏꯕꯒꯨꯝꯅ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯕꯗ ꯆꯠꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯃꯣꯏꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯪ ꯍꯥꯗ ꯊꯣꯛꯈꯤꯕꯒꯨꯝ ꯍꯧꯈꯤꯕ ꯉꯥꯛꯅꯤ ꯁꯨꯛꯂꯕ ꯄꯨꯟꯁꯤꯒꯤ ꯎꯅꯨꯡꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯄ ꯏꯍꯧꯅꯣ ꯈꯪꯗꯅ ꯊꯃꯣꯏꯒꯤ ꯏꯄꯥꯛꯇ ꯍꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯈꯪꯅꯤꯡꯂꯛꯄ ꯉꯥꯏꯉꯝꯂꯛꯇꯔꯦ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯈ꯭ꯔꯕꯤ ꯏꯄꯦꯟꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯃꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯇꯅꯧꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯕꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯆꯠꯈꯤ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯕꯔꯥ ꯀꯔꯝꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠꯅꯣ ꯁꯤꯈ꯭ꯔꯕꯗꯤ ꯏꯃꯥꯒꯨꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯕꯣꯛꯅ ꯇꯥꯛꯄꯤꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯗ ꯆꯠꯐꯝ ꯊꯨꯡꯐꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯄꯥꯕꯒꯤ ꯃꯅꯥꯛꯇꯔꯣ ꯃꯅꯥꯎꯁꯤꯅ ꯈꯜꯂꯛꯏ ꯃꯑꯣꯟ ꯈꯨꯟ ꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯕ ꯃꯁꯤꯕꯨ ꯏꯔꯩꯃꯛ ꯂꯩꯔꯝꯂꯔꯣꯏꯗ꯭ꯔꯥ ꯃꯝꯂꯕ ꯁꯨꯛꯂꯕ ꯎꯅꯨꯡꯗ ꯂꯃꯥꯡꯅꯔꯕ ꯇꯥꯟꯖꯥꯗ ꯑꯊꯥꯞꯄꯗ ꯃꯨꯠꯂꯤ ꯉꯥꯟꯕ ꯊꯥꯎꯃꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯃꯩꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯡꯈꯤꯒꯗꯧꯒꯨꯝ ꯐꯔ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤꯕ ꯎꯔꯒ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯗ ꯊꯥꯅ ꯆꯦꯟꯁꯤꯟꯅꯤꯡꯕꯒꯨꯝ ꯑꯩꯒꯤ ꯃꯝꯂꯕ ꯊꯃꯣꯏꯅꯨꯡꯁꯤꯗ ꯄꯤꯛꯂꯕ ꯇꯅꯤꯛꯂꯕ ꯃꯉꯥꯜ ꯃꯁꯦꯛ ꯑꯃ ꯐꯥꯎꯔꯤꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯑꯩꯅ ꯊꯥꯖꯔꯝꯃꯤ ꯑꯔꯥꯞꯄꯗ ꯃꯩꯉꯥꯟ ꯑꯃ ꯎꯔꯤꯕꯁꯤ ꯅꯠꯇ꯭ꯔꯅꯦ ꯄꯤꯛꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕ ꯃꯉꯥꯜ ꯄꯤꯕꯤꯔꯝꯕ ꯀꯣꯔꯧꯍꯟꯕꯅ ꯅꯨꯡꯆꯨꯞ ꯆꯤꯡꯃꯥꯏ ꯇꯥꯝꯈ꯭ꯔꯕꯗ ꯎꯇꯣꯜ ꯋꯥꯇꯣꯜ ꯂꯣꯝꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯂꯪ ꯑꯇꯤꯌꯥ ꯑꯀꯣꯏꯕ ꯀꯣꯔꯧꯍꯟꯕ ꯀꯥꯔꯛꯂꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ ꯑꯩꯍꯥꯛ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡ ꯐꯥꯎꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯊꯔꯝꯃꯤ ꯀꯅꯥ ꯊꯣꯏꯗꯣꯛꯄ ꯎꯔꯝꯗꯦ ꯑꯁꯨꯝ ꯆꯠꯊꯔꯛꯇꯨꯅ ꯈꯨꯟꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄ ꯑꯃ ꯇꯥꯔꯝꯃꯤ ꯍꯣ ꯅꯤꯡꯊꯦꯝ ꯍꯟꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯧ ꯀꯨꯝꯃꯛꯄꯗꯒꯤ ꯀꯥꯔꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯂꯧꯕꯨꯛꯇꯒꯤ ꯀꯧꯔꯛꯄꯗꯨ ꯎꯔꯝꯃꯤ ꯂꯝꯅꯒ ꯈꯔ ꯇꯥꯝꯈꯤꯕꯒ ꯃꯁꯥꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕꯒ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯞ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯛꯁꯦꯠ ꯁꯦꯠꯂꯤꯕꯗꯨꯅꯒ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯞ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗ꯭ꯔꯦ ꯃꯥꯅ ꯀꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯅꯥꯛꯇ ꯅꯛꯅꯔꯛꯂꯕꯗ ꯑꯩꯍꯥꯛ ꯃꯤꯁꯛ ꯈꯪꯂꯝꯃꯤ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯄꯣ ꯑꯩꯍꯥꯛ ꯃꯥꯃꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯑꯋꯣꯏꯕꯃꯛꯇꯤ ꯃꯥꯕꯨ ꯊꯤꯒꯦ ꯍꯥꯏꯅ ꯑꯇꯝꯅꯅ ꯂꯥꯛꯄꯗꯤ ꯅꯠꯈꯤꯗꯦ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯉꯥꯏꯈꯣ ꯑꯩꯅ ꯇꯥꯕꯕꯨ ꯀꯨꯝꯁꯤꯗꯤ ꯅꯈꯣꯏꯅ ꯎꯔꯝꯕ ꯂꯧꯗꯣ ꯆꯥꯟꯗꯝꯗ ꯄꯤꯈ꯭ꯔꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯃꯥꯃ ꯑꯗꯨꯗꯤ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯀꯔꯤ ꯁꯨꯔꯤ ꯆꯤꯡꯗ ꯎ ꯈꯥꯏꯕꯒꯤ ꯊꯕꯛ ꯑꯃ ꯁꯨꯔꯤ ꯍꯧꯖꯤꯛꯄꯣ ꯉꯔꯥꯡ ꯐꯥꯎꯕ ꯁꯨꯔꯨꯏ ꯉꯁꯤꯗꯒꯤ ꯂꯦꯞꯈꯤꯒꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯀꯔꯤ ꯁꯨꯕ ꯇꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯊꯕꯛ ꯊꯤꯔꯨꯅꯤ ꯆꯠꯈ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯤꯔꯛꯏꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒ ꯎꯅꯔꯒꯦ ꯈꯜꯂꯝꯃꯤꯕꯅꯤ
aduga nakoi na nang ubada hekta lakpa ngamdrabani karigino ne mama ekoi lairaba sida sel thumpuge hairakani haibagiro adugidi nakoina haiduna su kaidongni aisu unthokna khudong waiyong chadraba amani haiba mama hoisu nangbarane kumsidi onthokna waiyong chadra poni he nahakti khangli roidra khangde inena lairingaida lupa 10 lauki inkhon adu panabani nachin nanaw na khara komlabadi mamna khara khit pami lupa 10 ibok lairingaidagi ibokna lairingaidagi nayamba khanglamgani khungi mi loina khangbani kayani na mama mana lupa 100 khaktani aina hangenninglakpa wafam hangthaba ngamlamde hanglunaba tanjasu phangkhidre ngarang nahan talabukta migi sen makai tonsinduna si khrabi haiduna inau nongna ningsinghalli asinara aikoi tadana aibu yumdagi hongkap ama chathokanu hairiba mamana amuksu hairami aidi nahak unage lakpani haibaduda wa asi oiradra khalluduna haraurureda laita lairagi oirabadi mamana hairibase pai ama isada paktre makha tana hangthakadaba kirami hena kanba yanglaba isel amana thatkraba makni aigi wakhalgi isel hoi aisu mamada wa amata hange lakpani adubu hoine ibungo adum tawsine yaba makai nomu aisu honaramkhige asi haraga mahak hanna phawba yengdamba makai sakkhare khangge ningna khamba ngomkhidare aigi nami ba isel ado anauba khangoudraba hanagi sem sahoudraba hojikta ihourakpa changjau paraba isel aduna masak masu khangdana tinkhre khong lauduna sian thakre aigi lepo thumna thumkhre punamak tawthokre aigi hainingba wado amata ngamkhidabado adugi upama alankarki wahai aigi pungningda tathakpa hiram khudingda ngai ngamlaktabana ingawbagumba amadi phawrami aikoi tada so halakpa marai khidre kwa khong ahanbada khong san khibani korauhanbana nongsup chingi marumda laithakhare adu phawba mahak halakhidre karamna ngaigadabano aiha khanglamdare konthong panda thoi khungi sanjabung yona amuk lui imungda amuk changui adu phawba halakpa marai khidre akibagi masak phamna mamlaba mahoksagi musuk muraba ahingi sakpham awa haksok langbagi amuba mahingna kuplabani aigi mamlaba wakhalgi mami su tamkhrabani karamna halakadawriba asigumba ahinga asida thamoinungdagi horokpa khamba ngamkhidraba tanikwa khonjel ama taibang phawna lawkhirami tada masing khangdana korami mayamba maikei maridagi ithak horaklami adubu aigi iyambadi halaklamdri mahaksu ekoi pabadawna chatkrabara madi lakhigani hairambadaine mahak minamba khak ngangkhidri tanglo matang kadai yokraba khangudre maikei mari mag isik hulami misik mirau khol taramdre kaina thangda thajadraba khonjel ama tarami mahak phamlambadagi manghagum maikei adomla chenchillami ayak khonjel thokna kaplami kari tawre iyamba laklena he adi mayamba lakpada ma kappado nahak hayeng makhaidi aibu itomta thambiramganu lao hek halakpa yadaduna tawribani changlasi lao imungi thangmai sukhatlamdri sukhatpire singyen loksillucho ayhak chak thonggatpige chakhumda changkhre ingak namhak na hanglami nahak ayuk chak chadrabaro chadre kadai da chalui ayhak wakhum piba ngamlamde kadai chalubagene mama chawyai ma hoida karigi wa ama hange chalubani mahak na wa ama hairai aikhoi ibokna mawandagi lupa puki hai chumbra chumi tangkhai amadi singkhrabani mi punamak aikhoibu unaningdare aikhoiga unaba yadraba miga chap manare magi paisa singani angang da phawba angang oirabasu aingonda akhangba punamak takpiu aibu khangandan kari lairibage kari laikadage ningthem ai thajadabadu hayu karino soidana takpigadra takani hayu ibongna hairami
ไอ้คุยป่าบดีอมุหัลักละรวยให้นะจัดขีบดีก็ได้เดี๋ยวจัดขีบะไอ้งอนเดสูอบงนะดุมนะให้ที่กะรีกิจัดขีบะก็ได้เดี๋ยวจัดขีบะตักปีรำดีอดูดีไอ้คุยเกสิดาเสียลักขีบะฉันอดูก็ได้เดี๋ยวกินอฉันให้บดีฉันนางางบีอดูไงนุ่งดังอามาเสียลักลำบดโดกะรีกินอมนะฮะนะฉันอดูตัวนะหังลิบะมีกินนัตตาไอ้คุยกิอวยรำบะหุนนะเดไอ้คุยกิอวยรำบดสูอีบงนะทิลันขีบะหุนนะบรอคุยไอ้คุยกี่ดีโอ้ยรำใบใหญ่ไอ้คุยอบกไล่ระบินี่ให้บ่ไอ้ฮักข้างเล่ไอ้คุยอันนี้บุษาวนั่นน่ะใบยกปัทากปัดาไอ้คุยบวงน่ะมีวันดะโยนทุกลำบ่โอ้ยรำกันนี่นะฮะมาดูภาวะดุกลูน่ะคันทารุดิบกะริกิโนอบกอดูไล่ระบินี่เนี่ยมากี่ให้บ่ไอ้คุยอันนี้จะเนี่ยอดูกี่ละนะฮะน่ะมาสวยมากี่เดสัลูดิบะมานี่อดูกี่สัลูบันนี่อีกายตระบรันนะฮะก็อบกน่ะโยนบะaboku yon banatro adugum banata natabawado kaluragano ekoigi haiba bu ai hakinan hak na hakina ai leram chanu ekoi pa basu ekoi nungsidra duna halaklaroi chakrabani bisak piling ai dagi ibong na yopi thakpi rakli ben masi hairaga makhata na mukta thaba ngamdra duna ngamdra bagum na khonjel tanik na khang khirami ai sukhalami asumbani ekoi bu nungside haina thadok piram labane magi khongul amuk liru bagi kari kanari makha amuk taram dana mahak chakhum changkhre chak thongna na ba thorang tawkhre nungdang cha ba thakpa lore duna potha minarami hayeng kari thabak suru gadage haiba khanglamde aina mikap tholakpa dadi ekoi ta dadi chatkhiram le ngarangumna pau ba takpiram de kari gi taklamdri bano hibna phamdagi phuk awgatuna ingkol manungda mahak koyeng lami kaurami mahak lairamdre nume khudingi chingnaba ma ita tatana ai pungninda iban lai ja thakta nauna ithak hoduna laki ithak ipom singa do namhatuna holage khanduna holaklaba ai wakhanni adubo asumna hege horakpa nonglei nungsina khak tapthan bangamde isao aduda amuk lublami mikup kharagi manungda mikup ama amuk thoklami aikoi tadana harauna konthong pandagi hauna aibu kaura duna chensilaklami awa bagi mang adubu manghan bikhirami ai su chen thoklami ai chak thongdok lurage nang su iru jamai thajaruro araiba khara hekta chara si chalo karigino haiba phawba hanglamdana magi maya thang induna kungi pukri tana chattuna iru jamai thajathok mahak su chakhunda chak thongba hogatlamle aikoi tadaga aiga chari thakliba adudi sidanaba chabagini lairaduna chabagidi lairaduna chari haiba maming adutagi wani mathel makhal naiba inchang di lairaduna pukthan wayong khangba natte awoiba mag aina hingba ngamlibase harauna aikoi tadana aigini haina kharadang tambiba adutani haiba phawba yai mahaki nungsiba prema aduni aigi pangal piriba sinjak haibabu aina irujaruraga karaktuna magi mamangda lebladuna mahakna nokladuna hairei aiwa ama hange una singna khara khomla une una singna singdo khara khomla une mi punamak kumna khrabani aina wa ama hange haina onsilami chakhumdagi mai chatholakpana insiningai sing leitabadu ubada sing thiruge amuk chentoklami aphangba khara khomlaga chingaida amuk halai mai yangsilami aina hanglami kadaidano ipu khulakpagi da lokphat man pige haire magi da lokumuba tari aina ninglamba chingnaramba pumba magi wangang du taruraga pumang khirami aikoi ani changduna thong thakpa loi thokminaraduna chak chakhom ama ni chenja chaminaraga lokumba adum chatminarami matam kuinagidi khangdre tarani tha adumadi nonganba ngai ngamdana mapangal leitriba usek machagumna ngasi kadomda chaktaruraga dage haibagi awabadu khanglamde aikhoina lokumba hokhiba numito phokcheng khara lo pasaoina khara purak asumna aikoi chana naba talami nongju panthagi iwairakpada lorang suba ayobi matam yoroklabana nomadi lokungge chathibada khulakpaga khaki setpa makokta poyet angang ba yetpa nupa ama labuk chalerami matamduda akoi police ki dress hujik seliba sinate
ꯃꯀꯣꯛꯇ ꯑꯩꯈꯣꯏ ꯇꯨꯄꯤꯗ ꯑꯉꯥꯡꯕ ꯑꯃ ꯌꯥꯟꯊꯕꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯈꯪꯍꯧ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁꯇꯣ ꯑꯗꯨ ꯃꯈꯨꯠꯇ ꯀꯩꯝꯇ ꯄꯥꯏꯗꯦ ꯆꯩꯒꯨꯝꯕ ꯔꯨꯜ ꯀꯩꯅꯣ ꯃꯆꯥ ꯑꯃꯇꯪ ꯄꯥꯏ ꯅꯣꯡꯃꯩ ꯀꯩꯀꯥ ꯄꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯒ ꯂꯧꯕꯨꯛꯇ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯕꯨ ꯎꯕꯗ ꯈꯨꯂꯥꯛꯄꯅ ꯀꯧꯁꯤꯜꯂꯒ ꯀꯣꯌꯦꯠ ꯑꯉꯥꯡꯕ ꯌꯦꯠꯄ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯒꯤ ꯊꯤꯔꯛꯄꯅꯣ ꯈꯪꯂꯝꯗꯦ ꯑꯩꯈꯣꯏꯗ ꯍꯪꯂꯝꯃꯤ ꯊꯧꯕ ꯅꯤꯡꯊꯦꯝ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯑꯅꯤꯔꯥ ꯇꯥꯗꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯩꯍꯥꯛ ꯂꯣꯏꯁꯪꯒꯤ ꯃꯤꯅꯦ ꯅꯈꯣꯏ ꯆꯩꯔꯥꯞ ꯍꯥꯏꯕꯗꯨ ꯇꯥꯔꯕꯔꯥ ꯈꯨꯂꯥꯛꯄꯅ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯕꯅꯣ ꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯊꯛꯇ ꯆꯩꯔꯥꯞꯇ ꯗ꯭ꯔꯒꯥꯁ ꯑꯃ ꯊꯥꯔꯛꯂꯤ ꯃꯗꯨꯒꯤ ꯁꯣꯃꯣꯟ ꯄꯤꯒꯦ ꯂꯥꯛꯄꯅꯤ ꯅꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ꯭ꯔꯥ ꯁꯣꯏ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯇꯥꯗꯅ ꯃꯤꯡ ꯏꯕꯗꯤ ꯉꯝꯃꯤ ꯑꯗꯨꯗꯤ ꯆꯦ ꯑꯁꯦ ꯅꯃꯤꯡ ꯏꯁꯜꯂꯨ ꯑꯗꯨꯒ ꯆꯦ ꯑꯁꯤꯃ ꯂꯧꯍꯧ ꯉꯁꯤꯗꯒꯤ ꯇꯔꯥꯅꯤ ꯍꯦꯛ ꯁꯨꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯆꯩꯔꯥꯞꯇ ꯀꯥꯔꯛꯀꯗꯕꯅꯤ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯐꯖꯔꯅꯤ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯕ ꯄꯦꯟꯁꯤꯜ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯅ ꯆꯦ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯡ ꯏꯁꯤꯜꯂꯝꯃꯤ ꯆꯦ ꯄꯥꯏꯔꯒ ꯀꯣꯌꯦꯠ ꯑꯉꯥꯡꯕ ꯌꯦꯠꯄ ꯅꯨꯄꯥ ꯑꯗꯨ ꯈꯨꯂꯥꯛꯄꯗ ꯇꯥꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯗꯅ ꯈꯨꯂꯥꯛꯄꯅ ꯀꯔꯤ ꯆꯦꯅꯣ ꯈꯨꯂꯥꯛꯄꯗ ꯀꯔꯤ ꯆꯦꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯊꯣꯛꯄꯗꯥꯏ ꯄꯥꯗꯨꯅ ꯌꯦꯡꯉꯨ ꯅꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯅꯤ ꯅꯈꯣꯏ ꯃꯥꯃ ꯆꯧꯌꯥꯏꯃ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯅꯕꯣꯛꯅ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯝꯂꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯗꯅ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛꯅ ꯍꯥꯏꯔꯝꯕꯗꯤ ꯌꯣꯟꯕ ꯅꯠꯇꯦ ꯁꯦꯜ ꯄꯨꯕꯗꯒꯤ ꯊꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯦꯟꯗꯣꯟ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯒꯠꯈ꯭ꯔꯕꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗꯕꯨ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗꯁꯨ ꯑꯗꯨꯝꯅ ꯇꯥꯏ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯦ ꯆꯧꯌꯥꯏꯃꯅ ꯋꯥ ꯑꯁꯤ ꯅꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯂꯕꯅꯤ ꯑꯩꯅ ꯈꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯗ ꯋꯥꯀꯠꯂꯨꯔ ꯃꯥꯜꯂꯦꯗꯅ ꯀꯝꯗꯧꯅꯤ ꯃꯍꯥꯛꯅ ꯃꯍꯥꯖꯣꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒ ꯌꯥꯅꯅꯕ ꯉꯥꯡꯅꯔꯨꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯉꯝꯕꯁꯤꯡꯒꯤ ꯋꯥꯗꯤ ꯇꯥꯔꯦꯗꯅ ꯋꯥ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯇꯥꯟꯕꯁꯨ ꯆꯌꯣꯝ ꯑꯆꯦꯟꯕꯁꯨ ꯆꯌꯣꯝ ꯃꯥꯁꯨ ꯅꯈꯣꯏꯁꯨ ꯇꯤꯡꯅꯕ ꯇꯥꯔꯤ ꯑꯉꯝꯕꯒꯤ ꯁꯦꯡꯒꯥꯎ ꯆꯣꯟꯅꯕ ꯑꯩꯗꯤ ꯈꯟꯅꯔꯤꯕ ꯑꯅꯤꯃꯛꯁꯦ ꯄꯩꯁꯥ ꯂꯣꯏ ꯇꯤꯡꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯀꯔꯤꯅ ꯏꯄꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯍꯥꯛ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯇꯥꯟꯕ ꯅꯈꯣꯏꯗ ꯑꯆꯦꯟꯕ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯒꯨꯝ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯆꯌꯣꯝ ꯌꯣꯝꯗꯨꯅ ꯄꯨꯅꯩ ꯂꯝꯅ ꯁꯥꯡꯂꯕꯗꯤ ꯍꯥꯏꯗꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯃꯇꯣꯡꯅ ꯑꯉꯝꯕꯅ ꯆꯥꯍꯧꯕ ꯑꯗꯨꯒ ꯋꯥꯅꯣꯝ ꯈꯣꯠꯅꯣꯝꯕ ꯇꯧꯗ꯭ꯔꯕꯗꯕꯨ ꯍꯧꯖꯤꯛꯀꯥꯟꯗ ꯑꯉꯝꯕꯅꯕꯨ ꯂꯋꯥꯏꯗ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯗꯥꯏꯒꯤ ꯃꯤꯆꯪ ꯆꯪꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯂꯩꯇꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯏꯁꯨꯁꯥ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯊꯕꯛ ꯁꯨꯗꯧꯔꯤꯕ ꯅꯠꯇꯔꯥ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤꯗꯤ ꯂꯧ ꯀꯨꯝꯃꯨꯔꯣ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯇꯥꯗꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯉꯨꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛꯇꯤ ꯂꯧꯕ ꯏꯉꯝ ꯉꯝꯂꯝꯗꯦ ꯑꯁꯤ ꯐꯥꯎꯕꯗꯤ ꯈꯪꯉꯤ ꯃꯥꯃ ꯆꯧꯌꯥꯏꯃꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯏ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯈꯛꯇꯪ ꯇꯣꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯧꯕ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯂꯥꯈꯠꯂꯒ ꯍꯤꯡꯒꯣꯜ ꯂꯧꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯔꯛꯂꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯏ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯩꯈꯣꯏ ꯇꯥꯗꯗꯤ ꯃꯉꯝ ꯀꯌꯥ ꯁꯥꯜꯂꯝꯗꯦ ꯂꯧꯕꯨꯛ ꯂꯧꯔꯛ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯋꯥꯈꯟꯗꯨꯅꯤ ꯑꯩꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯕꯨ ꯌꯦꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯔꯦꯞꯄ ꯈꯪꯗꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ ꯀꯣꯔꯧꯍꯟꯕꯒꯤ ꯈꯣꯡꯆꯠꯅ ꯍꯥꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯡꯒꯤ ꯊꯕꯛ ꯈꯨꯠꯁꯨꯅꯤ ꯑꯩꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗꯅ ꯇꯧꯕ ꯈꯨꯠꯁꯨꯗꯣ ꯃꯕꯨꯛꯅꯤꯡꯗꯨꯗꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯒꯤ ꯈꯣꯡꯆꯠꯁꯨ ꯁꯤꯡꯅꯕꯅꯤ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯂꯩꯔꯤꯉꯩꯗ ꯁꯨꯈꯤꯕ ꯊꯕꯛ ꯈꯨꯠꯁꯨꯒ ꯐꯅ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯃꯍꯧꯁꯥꯒꯤꯗꯤ ꯀꯣꯔꯧ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯕꯅꯤ ꯁꯣꯊꯍꯧꯕꯁꯨ ꯇꯥꯡꯈꯠꯂꯝꯗꯦ ꯅꯣꯡꯃꯗꯨꯗ ꯁꯨꯕꯗ ꯃꯍꯧꯁꯥ 10 ꯁꯨꯕꯒꯨꯝꯅ ꯋꯥꯔꯝꯃꯤ ꯏꯄꯨ ꯈꯨꯂꯥꯛꯄꯅ
ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯇꯥꯗꯒ ꯑꯩꯒꯕꯨ ꯀꯣꯝ ꯁꯦꯟꯕꯒꯨꯝꯅ ꯁꯦꯟꯅꯈꯤ ꯍꯥꯏꯗꯤ ꯑꯍꯟꯗꯨꯅ ꯌꯥꯝꯅ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯂꯧ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯧꯁꯥ ꯁꯨꯕꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯩ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯀꯣꯔꯧ ꯈꯣꯡꯆꯠꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯀꯥꯔꯛꯄꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯂꯥꯛꯄꯒꯤꯗ ꯁꯝꯄꯣꯠ ꯂꯥꯡꯒꯣꯜ ꯍꯦꯛ ꯍꯦꯛ ꯊꯤꯡꯒꯠꯂꯨꯕꯒꯨꯝꯅ ꯅꯣꯡꯃ ꯑꯗꯨꯁꯨ ꯆꯠꯂꯝꯃꯤ ꯁꯝꯄꯣꯠ ꯂꯥꯡꯒꯣꯜ ꯊꯝꯖꯤꯜꯂꯝꯂꯒ ꯇꯥꯗꯅ ꯆꯤꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯄꯨꯒꯤ ꯅꯥꯛꯇ ꯆꯪꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕ ꯁꯃꯣꯟ ꯑꯗꯨꯒꯤ ꯋꯥ ꯍꯪꯂꯝꯃꯤ ꯇꯥꯗꯅ ꯍꯥꯏꯔꯝꯃꯤ ꯏꯄꯨ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯑꯁꯥꯏ ꯋꯥꯗꯨꯕꯨ ꯀꯝꯗꯧꯒꯗꯒꯦ ꯑꯩꯅ ꯑꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯖꯣꯟ ꯑꯣꯏꯔꯤꯕ ꯆꯥꯎꯌꯥꯏꯃꯗ ꯑꯃꯨꯛ ꯍꯥꯏꯔꯨꯈꯣ ꯃꯥꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯋꯥꯗꯨ ꯀꯩꯁꯨ ꯌꯥꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯅꯤ ꯍꯥꯏꯖꯔꯨꯒꯗꯧꯕ ꯍꯥꯏꯕꯕꯨ ꯍꯣꯏ ꯂꯨꯈ꯭ꯔꯦ ꯅꯈꯣꯏꯅ ꯄꯩꯁꯥ ꯀꯌꯥ ꯂꯩꯖꯔꯕꯒꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯒꯗꯒꯦ ꯇꯣ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯇꯤ ꯄꯩꯁꯥ ꯇꯥꯜꯂꯛꯀꯅꯤ ꯅꯈꯣꯏꯒꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯍꯥꯟꯅꯒꯤ ꯍꯥꯟꯅꯗꯨ ꯃꯉꯥꯏ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯒ ꯌꯥꯒꯗꯒꯦ ꯏꯄꯨ ꯑꯗꯨ ꯈꯪꯍꯦꯛꯄ ꯂꯩꯇ꯭ꯔꯤ ꯅꯈꯣꯏ ꯑꯕꯣꯛꯅ ꯄꯨꯔꯨꯕꯗꯤ ꯀꯌꯥꯅꯣ ꯂꯨꯄꯥ 100ꯅꯦ ꯍꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯤꯟꯈ꯭ꯔꯕꯅꯦ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯑꯔꯦꯞꯄ ꯈꯪꯍꯧꯗ꯭ꯔꯦ ꯐꯔꯦ ꯆꯍꯤ 5ꯁꯨ ꯍꯥꯏꯔꯣ ꯊꯥꯗ 100ꯗ 4-5ꯗꯤ ꯀꯥꯔꯝꯒꯅꯤ ꯆꯍꯤꯗꯗꯤ 150 ꯀꯥꯔꯒꯅꯤ ꯆꯍꯤ 5 ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 100 ꯇꯥꯔꯦ ꯑꯗꯨꯅꯗꯤ ꯃꯊꯣꯏꯒ ꯀꯔꯤꯒ ꯂꯨꯄꯥ 100 ꯊꯣꯛꯑꯦ ꯂꯨꯄꯥ 100 ꯂꯨꯄꯥ 100 ꯊꯣꯛꯂ ꯃꯥꯟꯅꯦꯅꯦ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯄꯤꯗ꯭ꯔꯕꯗꯤ ꯍꯤꯡꯒꯣꯜ ꯃꯥꯅ ꯂꯧꯔꯒꯅꯤ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯏꯔꯩꯃꯛ ꯂꯩꯔꯔꯣꯏꯗ꯭ꯔꯅꯦ ꯏꯄꯨ ꯃꯥꯅꯕꯨ ꯌꯥꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛꯄꯤꯕꯁꯨ ꯌꯥꯏ ꯃꯥ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯕꯁꯨ ꯉꯝꯃꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯟꯅꯔꯝꯗ꯭ꯔꯦ ꯇꯥꯗꯅ ꯆꯥꯎꯌꯥꯏꯃ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯄꯨꯗ ꯇꯥꯛꯂꯝꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯌꯨꯝꯗ ꯍꯟꯕꯒꯤ ꯀꯔꯤꯃꯠꯇ ꯈꯟꯅꯔꯨꯗꯅ ꯆꯥꯎꯌꯥꯏꯃꯒꯤꯗ ꯇꯟꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯏꯝꯐꯥꯜ ꯀꯥꯈꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯛꯇꯕꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯈꯨꯅꯥꯛ ꯃꯄꯥꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯍꯧꯗꯣꯛꯂꯝꯗꯅ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯝꯃꯤ ꯊꯣꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯑꯩꯈꯣꯏ ꯇꯥꯗꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯆꯥꯛ ꯊꯣꯡꯒꯅꯤ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯃꯝ ꯑꯅꯤ ꯆꯥꯔꯦ ꯆꯃꯧꯅꯔꯝꯃꯤ ꯆꯦꯡ ꯈꯨꯌꯥ ꯑꯃꯇꯪ ꯊꯣꯡꯕꯗꯨ ꯆꯥꯕ ꯉꯝꯅꯗ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯛ ꯂꯦꯝꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯂꯝꯃꯤ ꯆꯥꯛ ꯂꯦꯝꯅꯕ ꯊꯣꯡꯕ ꯂꯩꯕ ꯑꯗꯨ ꯅꯠꯇꯦ ꯂꯨꯝꯂꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯩꯈꯣꯛꯇ ꯊꯥꯡꯒꯠꯄꯒꯨꯝꯂꯝꯃꯦ ꯃꯥꯃ ꯆꯥꯎꯌꯥꯏꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯇ ꯑꯁꯨꯝꯅ ꯄꯣꯠꯂꯨꯝ ꯑꯁꯤ ꯊꯣꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯈꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯄꯥꯎꯈꯣꯡꯒꯨꯝ ꯊꯣꯛꯂꯝꯃꯤ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯚꯥꯞꯅꯅꯤ ꯈꯪꯗꯦ ꯇꯥꯗꯅ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯗꯦ ꯑꯩꯅ ꯑꯃꯔꯣꯝꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯅꯤꯡꯉꯤꯗꯤ ꯍꯥꯏꯕꯕꯨ ꯃꯍꯧꯁꯥꯒꯤ ꯌꯥꯝꯅ ꯈꯪꯅꯤꯡꯒꯟꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯦꯜꯂꯝꯗ꯭ꯔꯦ ꯑꯌꯥꯝꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯈꯤꯔꯝꯃꯤ ꯇꯥꯗꯅ ꯅꯨꯡꯗꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯍꯥꯏꯕꯕꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯍꯥꯛ ꯈꯨꯂꯥꯛꯄꯒꯤ ꯂꯧꯐꯝꯗ ꯂꯧ ꯀꯨꯝꯕ ꯑꯗꯣ ꯅꯍꯥꯛꯅ ꯆꯥꯎꯌꯥꯏꯃꯕꯨ ꯊꯤꯔꯨꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯒꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯂꯥꯛꯄꯒꯤ ꯂꯧꯐꯝ ꯇꯥꯟꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯆꯥꯎꯌꯥꯏꯃꯒꯤꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯆꯤꯠꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯝꯂꯣꯏ ꯑꯃꯨꯛ ꯑꯋꯥꯕ ꯄꯥꯎ ꯅꯠꯇꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯉꯨꯕꯗ ꯃꯍꯥꯛꯅ ꯈꯨꯝꯃꯝꯃꯤ ꯃꯍꯥꯛ ꯆꯨꯝꯃꯤꯅꯤ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯇꯤꯟꯅꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯥꯗꯅ ꯊꯕꯛ ꯁꯨꯕ ꯍꯟꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄꯗꯒꯤ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯅ ꯃꯊꯟꯇ ꯍꯦꯛ ꯆꯠꯈꯤ ꯑꯩꯅ ꯍꯩꯇ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯉꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯇꯨꯃꯤꯟꯅ ꯈꯨꯅꯥꯛ ꯃꯄꯥꯟꯗ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯍꯦꯛ ꯐꯝꯂꯩ ꯆꯤꯟꯇꯥ ꯇꯧꯔꯩ ꯃꯔꯛꯇ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯤ 10 ꯍꯥꯏꯕꯗꯨ ꯁꯨꯖꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯗꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯀꯥꯔꯨꯕ ꯇꯥꯔꯤ ꯅꯍꯥꯟꯒꯤ ꯆꯦ ꯑꯗꯨꯒꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯔꯤ ꯍꯥꯏꯔꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯈꯤꯅꯤ ꯌꯥꯔꯛꯈꯤꯕ ꯌꯥꯏ ꯅꯍꯥꯛꯅ
ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯇꯥꯍꯟꯗꯦ ꯑꯩꯁꯨ ꯆꯠꯀꯅꯤ ꯀꯗꯥꯏꯗ ꯏꯝꯐꯥꯜ ꯍꯥꯏꯗꯨꯗ ꯆꯠꯂꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯝꯃꯤ ꯑꯩꯕꯨ ꯎꯍꯜꯂꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯥꯏ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯗꯤ ꯃꯌꯥꯝꯕꯒꯤ ꯃꯄꯤ ꯇꯥꯔꯛꯄꯗꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯣ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯃꯊꯪ ꯂꯥꯛꯇꯨꯅ ꯈꯨꯟ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯑꯁꯨꯝ ꯂꯥꯟꯊꯣꯛꯂꯝꯃꯤ ꯁꯣꯍꯣꯔꯒꯤ ꯃꯅꯥꯛ ꯅꯛꯂꯛꯂꯕꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯁꯛꯇꯝ ꯃꯥꯡꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗꯗꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯋꯥ ꯄꯉꯥꯡ ꯉꯥꯡꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯆꯠꯅꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯃꯔꯛꯇ ꯍꯪꯉꯤ ꯇꯥꯗꯥ ꯑꯩꯈꯣꯏꯅ ꯆꯠꯂꯨꯒꯗꯕꯁꯤ ꯀꯗꯥꯏꯗꯅꯣ ꯆꯩꯔꯥꯎ ꯀꯧꯏ ꯍꯥꯏ ꯕꯤꯆꯥꯔ ꯂꯣꯏꯁꯪ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯁꯨ ꯍꯥꯏꯖꯔꯨꯒꯗꯧꯔꯤꯕꯔꯣ ꯃꯈꯣꯏꯗ ꯍꯥꯏꯖꯔꯨꯒꯅꯤ ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯃ ꯆꯥꯎꯌꯥꯏꯃꯗ ꯏꯕꯣꯛꯅ ꯂꯩꯔꯤꯉꯩꯗ ꯄꯩꯁꯥ ꯇꯪꯈꯥꯏ ꯁꯤꯡꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏ ꯁꯤꯡꯈ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯁꯤꯡꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯩꯍꯥꯛꯁꯨ ꯈꯪꯗꯦ ꯃꯍꯥꯛꯅ ꯌꯥꯅꯕ ꯉꯥꯡꯅꯧ ꯍꯥꯏ ꯍꯧꯖꯤꯛ ꯃꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯀꯌꯥꯔꯛ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯁꯦꯟꯗꯨ ꯁꯤꯡꯉꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯁꯤꯡꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯝ ꯆꯠꯂꯒ ꯁꯤꯡꯒꯗꯕ ꯃꯉꯥꯏ ꯀꯅꯥꯅ ꯁꯤꯡꯕꯤꯒꯗꯒꯦ ꯃꯥꯒꯤ ꯁꯦꯜ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯀꯔꯝꯅ ꯅꯣꯝꯂꯒ ꯀꯗꯥꯏꯗ ꯅꯣꯝꯂꯒ ꯑꯗꯨ ꯌꯥꯝꯕ ꯁꯦꯟꯗꯨ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯝꯗ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯒ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯇꯥꯗꯅ ꯆꯩꯔꯥꯛ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯧꯗ꯭ꯔꯤꯉꯩ ꯁꯣꯔꯛꯀꯤ ꯌꯦꯠ ꯊꯪꯕ ꯆꯦꯛꯀꯤ ꯗꯂꯥꯟ ꯑꯅꯤꯈꯛ ꯂꯩꯕꯅꯤ ꯃꯃꯥꯡ ꯊꯪꯕ ꯑꯗꯨ ꯆꯩꯔꯥꯛ ꯍꯥꯏꯕ ꯂꯣꯏꯁꯪꯗꯨꯅꯤ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯄꯪꯂꯥꯞꯇꯤ ꯂꯥꯞꯂꯝꯗ꯭ꯔꯦ ꯂꯧ ꯐꯩꯗꯣꯝ 3 ꯆꯠꯂꯒ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯂꯣꯏꯁꯪ ꯑꯅꯤꯗꯨ ꯎꯔꯝꯃꯤ ꯑꯗꯨꯃꯛꯇꯗ ꯇꯥꯗꯅ ꯆꯠꯂꯝꯕꯁꯤꯡ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯛꯄꯤꯔꯛꯂꯗꯨꯅ ꯂꯣꯏꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯊꯨꯡꯉꯨꯕꯗ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯀꯥꯔꯝꯂꯦ ꯂꯣꯏꯁꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯃꯆꯤꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯣꯏꯅ ꯐꯝꯅꯔꯝꯃꯤ ꯆꯩꯔꯥꯛ ꯀꯧꯏ ꯍꯥꯏꯕ ꯂꯣꯏꯁꯪ ꯀꯥꯈꯠꯐꯝ ꯁꯤꯔꯤ ꯃꯅꯥꯛꯇ ꯃꯥꯃ ꯆꯥꯎꯌꯥꯏꯃꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯦꯞꯃꯤꯟꯅꯕ ꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯃꯤꯠꯂꯩ ꯃꯥꯏꯔꯩꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯕꯣꯛ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯁꯟ ꯑꯃ ꯆꯦꯜꯂꯛꯉꯩꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯈꯪꯈꯤꯕ ꯆꯥꯎꯌꯥꯏꯃ ꯑꯗꯨ ꯅꯠꯂꯝꯗꯦ ꯀꯨꯏꯗꯅ ꯆꯔꯥꯡꯅꯔꯤꯉꯩ ꯑꯁꯤꯗ ꯂꯣꯏꯁꯪꯒꯤ ꯃꯥꯡꯒꯣꯟꯗꯒꯤ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯕꯨ ꯊꯤꯕꯤꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯨꯝꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯟꯅꯕ ꯀꯣꯌꯦꯠ ꯑꯉꯥꯡꯕ ꯌꯦꯠꯄ ꯗꯣꯂꯥꯏ ꯄꯥꯕ ꯑꯃꯅ ꯑꯍꯥꯟꯕ ꯆꯥꯎꯌꯥꯏꯃꯒꯤ ꯃꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯤꯡ ꯃꯊꯪꯗ ꯑꯩꯍꯥꯛ ꯃꯊꯪ ꯀꯧꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯍꯦꯛ ꯀꯧꯔꯛꯄꯗ ꯑꯩꯍꯥꯛ ꯈꯪꯉꯤ ꯇꯥꯗꯅ ꯄꯨꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯁꯪ ꯃꯅꯨꯡ ꯇꯥꯅ ꯆꯪꯁꯤꯜꯂꯝꯃꯤ ꯂꯣꯏꯁꯪꯒꯤ ꯁꯤꯔꯤ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯗꯣꯂꯥꯏ ꯄꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯒ ꯑꯩꯒꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗꯨꯒꯤ ꯀꯨꯟꯖꯥꯗꯨ ꯌꯦꯞꯈꯠꯂꯨ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯩꯇꯕ ꯎꯔꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯟ ꯆꯥꯛꯏꯟ ꯁꯦꯝꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯈꯣই ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯂꯣꯏꯁꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯃꯥꯡꯒꯣꯟꯒꯨꯝꯕ ꯏꯍꯥꯡ ꯍꯥꯡꯕ ꯀꯥ ꯑꯃ ꯑꯗꯨꯗꯒꯤ ꯆꯦꯛꯀꯤ ꯁꯨꯅꯨ ꯇꯩꯕ ꯌꯨꯝꯕꯤꯔꯦꯟ ꯑꯅꯤꯒꯤ ꯃꯌꯥꯏ ꯐꯥꯎꯖꯤꯜꯂꯒ ꯆꯥꯎꯔꯕ ꯃꯔꯥꯛ ꯃꯌꯨꯝ ꯃꯥꯟꯅꯅ ꯎꯕ ꯀꯥ ꯑꯃ ꯐꯪꯈꯤꯔꯝꯃꯤ ꯀꯥ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯁꯨꯅꯨ ꯇꯩꯕ ꯆꯦꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯍꯨꯝꯃꯛꯇꯅ ꯑꯆꯧꯕ ꯌꯨꯝꯕꯤꯔꯦꯟ ꯑꯅꯤ ꯂꯩꯔꯝꯃꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯅꯤꯗ ꯌꯨꯝꯕꯤꯔꯦꯟꯁꯤꯡ ꯑꯁꯤꯒ ꯄꯥꯟꯅꯅ ꯎꯅ ꯁꯔꯪꯒꯨꯝꯅ ꯏꯔꯜ ꯂꯟꯅ ꯈ꯭ꯋꯥꯡꯃꯨꯛ ꯋꯥꯡꯅ ꯈꯥꯒꯠꯇꯨꯅ ꯂꯩ ꯈꯥꯔꯤꯕ ꯃꯐꯝꯁꯤꯁꯨ ꯃꯌꯥꯏ ꯆꯪꯐꯝ ꯐꯥꯠꯂꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯀꯥ ꯑꯁꯦ ꯁꯪ ꯑꯁꯤꯒꯤ ꯃꯌꯣꯟꯅꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯅꯤꯗ ꯎꯅ ꯂꯟꯅ ꯈꯥꯒꯠꯂꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯀꯥ ꯑꯗꯣꯝꯗ ꯐꯛ ꯄꯔꯦꯡ ꯊꯥꯔꯒ ꯃꯤ ꯈꯔ ꯐꯝꯂꯝꯃꯤ
นงซุปทางบารงกีดีอีหางหังละมีกาไม่โยละสิกิขาทางบัดเลยคือแบบพักล่างสิคงมักแต่ดกีกากีตังค่ายองหนึ่งสิตาวนา nong pok nong sukta lam amamam lom thadok laga khubom amarom wang na chik na khagat na kang thak ha bagum na thongat na semba phambak ama sulei rami phambak mathak asida taru te heli phagnung amatta thadi phambak mathak asina tabaka asigi anem balai mai da adudagi nong sut thamba adom da khawang pareng chana koyeng koyet phayom setpaจันนันจวัดทิลบะพิงโอมักตะเชตปะมติกมากุนเจ้านะอูระบะอาฮัลอวยดูอวยเดอวยบะสุนัตริบะมีกบตารุขอกอ่างว่าพรางยีมาทักตะพัมดุนันเลยดะมีมาคุยกีมามังคาราจักรละกาเชนเจงกีใจเชนอามาสุงลำอามารวมสางใบใหญ่ดีลิใจมังอาพักมาจาอามากีมาทักตะทาดุนัทามีอาศิกะมุกมายุกนาบดาหนุ่ปกทั้งบะดวมดับพักอามาดาMariang banda pia laba makoy mari mga angam basingi pambom ni hai ama supham lami makoy gi oi thang ba adom dana mang chakhalap taw na mang da larik phan gum ama tha duna het girani babu ni hai ama supham lami ai khoi na hek changchang ki bada chawya ma di hana na ahan ba changpham gi ai khoi gi yet oi na lairi ba yumbi rel adugi mang oi rap na oi thang ba makhu na le pak ta raga makhut ani lon na duna phamlam leมากกตะกวยเย็ดอามาสุเยละมีโอ้ยทางบดเลยใบยุมเบลอดุกิขาทางบกากิมนุงทางบอดมดนะโดลายปาบ้านจะบันิหายบอามาสุพัมละมีไอ้คุยอีสินเนนาอันนี้บุมุนนะเองละกะกาดุกิขาทางบดเลยบพัมบากอดมดามาคุดทิละกะสรีจุติขุดาอดมดาพักที่กะลู่ให้นตาปีละมีคุรมหายบไอ้คุยอันนี้มักดันดาบทตาวดุนักคุรมละมีซุมนักคุรมบันเตดันดาบทตาวเฮกเขาก็ลักได้พลังที่ทักจะพัมลิบามาคารมอันเช่นดูนะอีบุงว่าสิ่งพักที่กัดลูอมุกสุตักวิรมีมานะหายไปดูตัวรามีคุรมบลอยแล้วก็มากิมานาเกตลมทองบะอดมดาพัมมูหายนะตักวิรดูนะพัมทารามีพัมทาบดาอัลลดูนะอดมดาพังก็ได้บรรณาเตมีนะตัวริบสิอุดราหายดูนะขรักกลับหายรามีมหาชาดูมักจะพัมลักตบะพัมออยบดูดาตาเดชไอชูพัมมาดูเฮกตาบังลำเดรไอดีมาดูตานะบุหนะบดาอมุอันนี้รักตุชิลลามีไอกีอิตาดูบดาอังบัสิงาดูฮาวดูนะนกลามีไอชูนกลามีไอนั่นนกบดูบดาดูลายป่าบดูนะยามนะชาวในยังละก็มาจงปากไหนเดบะการันบะง่างโนให้นะใจรักลามีกีบอยการีบอยคนนะบดาเจ้าใหญ่มันนะพัมลิบมาพัมดูดาตาลามีไอ้น่ะก็ยังคิดว่าการมาโยนสิ่งพักล่างมาตัวน่ะก็อีบัดหลายที่ยามในเย่คนรีบดูระมีข้าทางบ้านมาตัวกี่ไม่ยัยจับจานะไม่ใจกี่ชักมันเดบะพิเศษจักจ้ามาตามาโอยน่ะเชฟมาคุยเอาหุ่มเยกละมีมาคุยกินลากเยตันหลายที่มันบักยามาสุลเยกละมีมวยรังลายญี่ปังบักกาจินอมารมณ์ดานะไม่ใจหนุ่มปะนี่ที่น่ะก็เย็ดปะมากุนไหลบะอุบะมาชักตำอามากิโมตีเยกละมีนงจุบทั้งบะดมดาเฮียงตรงบกิพิเศษเสปนุปาอามาก็พาบะไกดตานะทินบะไอดีคำบะถวยบิกิอโตปามาดนะอนาไหลกันนะบะเลชาบีมันนะอัลละมันดากว่าหลานบันนะสิงบะเยกปอุรามีนงปกทั้งบะดมดากีบกิมาสักพังละบะมีโอยโมตีมีบุมาบุใครตกบกิไม่เดหุ่นจินนะจะอันบกิโยมดลักนะบะดุนีอุเชกวายากิสิกปะควางคางได้ทางกัตุนังโง่บกีอันโทปะพิบมอุตุนาเยกละมีอวังทางบรมดาโกกมาป่าโทขีบันเยงบังงำลำเดหลายสิ่งอดูเยงบัดมุลิงไอเดตันจาสิได้คุยกินักตาพัมบัดตัวลายป่าบันน่ะสอยายมาดาวัสอูให้บะมาหายเขตตาละมีมาดูตาบัดสอยายมันน่ะซุมน่ะวัสักละมีไอไหนบุงว่าสิ่งที่ชนะโซนนดาหังกัจจกดอริบะเซอซุมบังอาตาหังกัจจกนี่การิกุมบะอารานบะยาวระบดีขังเจงนะขังกันนี่ชัวร์มากินมามิงนี่อันมาขนมโฮมายกันบะจันดีปีบังอันบะกุมชีกิมาให้มาลงชาติบ่อุจเกว่าสักว่ารวยระบดาไอ้คุยกับมายุงนั่นนะพัมลีบะเฮ็ดกีรานีนะสมทหารมีนะฮะนะหังกัดก็จะไปดูหังกัดโลชาวใหญ่มันหายมีชนะโซนนั้นน่ะไอ้นะหังกัดจะรีบเสงางอันนี้สิกิมาเบียนโบกะมาชูนุปาฮัลทว่าให้บสิกะ
อันนี้นะอันละดูเลยยังไงดันนายเองวันได้กิลุปาจามาขักเราดูนะมาคุยกินคนดูนายเองวันได้โยลีใจขระกันละกันนี่ใจมารีขระกันละกันนี่ดัลลินตรงไหนเรศาตรงนั้นใจมหากิดีกันอาสุเลยจัดเรมาตั้งขระดังเลยจักรให้ดูนะนายเองนั่นเลยฮลีอดูดกินนายอดูมาชาสนจิลักเลยอีคุณมาชานี่ให้ดูนะเฮกตันทกปังงามเดดูนะเลยยังไงดะมาชาสิโดคีบันหันขะเรHaujitti nanai asida lejari chalu haibasu yadre nanai singai di masu anidu yadre chana kripa corona kripa tawbiduna nanai egi inkol ase khanghan biyu mangda phamba nupa duna che amada man haribadu isillaga amu hanglami makoi ani si yamna nauri mapa mama ka leitrabara soyamana kumlami nanai sing si leitraba haibaduni Sengna hayudana leitre egya angam basingi marate aman hais karam banupano adudi makoi di ukrakta yanduna legadra aigi pungninda tas haiba madi phawrami sawyai mana amuka su kumlami nanai aigi di makoi na yonbagi lejabani huine adusu chumine angangcha senbu khatnaba ha senbu ga khatnaba haibuse Mahadona kakai bahuna de na koi di kamdo batari tadana kumi ai koi gi bok ti inkonyon banate ang kamdo bazat no paisa pu bani paisa du tangkhai ma di singkhrabani paisa kaya ni hai bage nang di karam na khangui ibong na pu basu ai su yawi lupa cha mani hakum mamagi singjin da pu bani hakum mamagi olak pa singjin da sanyon du na singki khula kwa hoi su khangi poni Haujiki awat padu singjage haribani haujiksu nupa angang singna haribasi chumbrane chumabadi kaidawi singaludana kadai dagino again nanai ehak sana corona kripa tawbigani senthang banasade inkol lejabani resa tawbadalin yaujari che pisali che duparaga angambana sumna hanglami dalil ichau chawna leiribasida na koina selpubani haisibu kali changba habidu oirene Masibu bicara mukto kidrane masana rai taba hekta yara sibo angamba sing mahi umsindu na yang narami makogi maratagi amana amu hairami angang sing sibu makogi abasta sida oida banganga ni thajade angang cha paisa sing badi khanghoba leibra tadana khulla yamba khangi angamba na dubu bicar si yethoklaga saki sabon lobana phagadra nakoi amuktang mapan thu kho Makoi masen onsin aduna watana hori ekoi ohumbana mapana tanthoklaklami mapan he yobada ngasai makai hangningna khanglakpa wa ama aina chawyai ma da hanglami ekoi amongna nangonda inghon yolambrane hai angang nangna khangpo nate karigi khangdani ekoi tadana haribasidi tadachu pangsilaklami mamana nahan aina hajabadadi sel singu hairaga masina inkol leibani haina haide isidi karigino ngachina mu hingol leibani kaka haire isina karigino nangsu dalil da soi tokiba natra hojiksu na koina lejarabadi sendoi selep unna chamari du hekta singune chamni gi karigi chamni yangkhaitana sendoi natra chamagi di yangkhai amana ibongna singkhibadudi adugi senpham amagi ni nangna khangpot nate kari khangdani nahan da su mana haikibadudi chapet nganganu nakoi angang na khangpot nate Masi bicar lo sangni aigi dise thakrabani angambasingda hajarucho nahan mamana sel singu haibatuda haibani nahak pakum amuk piramdana leithoktuna chatkre aikoi anina magi mino manak yauna ba para tanai loisangi sangpham adugi nongpo pangbaromda tholokpada nupa amana sawyai mabu makhut hatuna kausinkhre aikoi su magi manak tana changsilubada nupa aduna nakoina pamba makoina pamba tawjasuno aikoigidi aikoigi romda yenglaga ani sirane nangi wapa haibadubo asumna chawyai mada hanglami mahangna su mani haina khumlami nupa duna hairami migi mapot tatangduna kari kanagani khulgi ahangba lamachet amal leitrabra yuma masaraga hek chongthuna he nupa dudam unna aina munna yenglami mahangna ibu yenglaga saurangna na hairami karamba ngangno mamit achi chongthokadaba makai yengina hai
ꯑꯩꯒ ꯈꯠꯅꯕꯒ ꯑꯣꯏꯔꯒꯕꯗꯤ ꯈꯨꯄꯥꯛ ꯆꯥꯅꯤꯁꯦ ꯁꯤꯒꯤꯗꯃꯛꯄꯨ ꯅꯪꯅ ꯀꯦꯁꯀ ꯇꯧꯗꯅ ꯀꯔꯤ ꯁꯤꯗꯨꯝ ꯇꯟꯕꯤꯔꯦꯗꯀꯣ ꯏꯕꯣ ꯍꯣꯔꯦꯟ ꯆꯠꯈ꯭ꯔꯒ ꯅꯄꯥ ꯅꯆꯥ ꯆꯪꯗꯨꯅ ꯌꯨꯝ ꯑꯁꯤ ꯀꯣꯛ ꯁꯤꯗꯣꯛꯂꯒ ꯃꯩꯆꯝ ꯍꯦꯛ ꯑꯣꯏꯅ ꯊꯣꯛ ꯃꯥꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯉꯝꯈꯤꯗꯦ ꯈꯪꯍꯧ ꯎꯍꯧꯗ꯭ꯔꯝꯕꯃꯛꯁꯨ ꯆꯥꯎꯋꯦ ꯑꯃꯅ ꯈꯨꯝꯈꯤꯕ ꯋꯥꯗ ꯑꯣꯏꯗꯕ ꯀꯀꯥ ꯈꯨꯝꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯏꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯈꯤꯗꯕ ꯅꯨꯄꯥ ꯑꯃꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡꯗꯣ ꯀꯔꯤ ꯍꯥꯏꯔꯒ ꯃꯄꯥ ꯆꯥꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯍꯧꯕ ꯉꯝꯍꯧꯗꯦ ꯑꯩꯅ ꯑꯁꯨꯝꯅ ꯑꯣꯟꯁꯤꯜꯂꯝꯃꯤ ꯅꯇꯤꯛ ꯂꯩꯔꯒ ꯁꯤꯔꯣꯔꯣ ꯅꯆꯤꯟꯕꯨ ꯊꯤꯅꯍꯦ ꯑꯉꯥꯡꯁꯤ ꯅꯆꯤꯟꯗꯨ ꯈꯨꯕꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯕꯗꯤ ꯑꯩꯅ ꯇꯥꯝꯅ ꯑꯩꯍꯥꯛ ꯇꯥꯝꯅ ꯅꯨꯄꯥꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯇꯥꯗꯅ ꯑꯩꯕꯨ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯩꯅ ꯃꯥꯅ ꯆꯤꯡꯊꯣꯛꯄꯗꯨ ꯈꯪꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯑꯩꯒ ꯊꯦꯡꯅꯒꯗꯕ ꯄꯪꯂꯥꯞ ꯂꯥꯞꯅꯔꯝꯗꯔꯦ ꯑꯗꯨꯕꯨ ꯆꯥꯎꯋꯦ ꯑꯃꯅ ꯊꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯌꯣꯛꯅꯍꯟꯈꯤꯗꯦ ꯃꯥꯌꯣꯛꯅꯔꯝꯂꯕꯗꯤ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯅꯔꯕꯗ ꯑꯩꯒꯤ ꯈꯨꯖꯦꯡ ꯄꯥꯏꯔꯤꯕ ꯇꯥꯗꯒꯤ ꯈꯨꯠꯐꯝꯗꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯆꯦꯡꯈꯩꯕꯒꯨꯝ ꯇꯅꯦꯛ ꯇꯅꯤꯛꯏ ꯃꯈꯨꯠꯇ ꯀꯥꯈꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯨ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯣꯔꯤ ꯁꯪꯕꯒꯨꯝ ꯇꯉꯥꯡ ꯇꯉꯥꯡꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯁꯥꯎꯔꯨꯈꯤꯅꯨ ꯅꯤꯡꯊꯦꯝ ꯁꯥꯎꯔꯨꯈꯤꯅꯨ ꯀꯔꯝꯅ ꯁꯥꯎꯅꯤꯡꯂꯣꯏ ꯑꯩꯅ ꯇꯥꯗꯕꯨ ꯄꯨꯛꯅꯤꯡꯗ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯀꯔꯤꯅꯕꯨ ꯁꯥꯕꯅꯣ ꯂꯩꯅꯔꯤꯕ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯣꯛꯎ ꯀꯀꯥꯏꯅ ꯁꯥꯎꯅꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯗꯨ ꯍꯥꯏꯔ ꯐꯥꯎꯕ ꯇꯥꯗꯅ ꯁꯥꯎꯅꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯍꯥꯛ ꯑꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯝꯂꯤꯕꯅꯣ ꯌꯝꯕ ꯄꯥꯡꯗꯕꯗꯣ ꯑꯩꯍꯥꯛ ꯃꯥꯕꯨ ꯊꯨꯀꯠꯆꯔꯝꯃꯤ ꯇꯥꯗꯅ ꯄꯨꯗꯨꯅ ꯂꯣꯏꯁꯪꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯃꯔꯣꯝꯗ ꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯎꯌꯥꯏꯃꯒ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯉꯥꯡꯅꯍꯧꯏ ꯑꯩꯈꯣꯏ ꯇꯥꯗꯒ ꯑꯩꯒꯁꯨ ꯆꯩꯍꯧꯕꯒꯨꯝꯁꯨ ꯇꯥꯔꯝꯃꯤ ꯀꯤꯒꯜꯂꯕ ꯏꯌꯥꯝꯕꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯆꯕ ꯉꯝꯈꯤꯔꯝꯗꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯂꯩꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯣꯏꯁꯪ ꯃꯅꯨꯡ ꯌꯧꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯌꯩꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯕꯨ ꯏꯃꯤꯡ ꯏꯍꯜꯂꯒ ꯃꯊꯪꯒꯤ ꯇꯥꯔꯤꯛꯅꯤ ꯍꯥꯏꯗꯨꯅ ꯆꯦꯖꯦꯠ ꯑꯃ ꯄꯤꯔꯝꯃꯤ ꯇꯥꯗꯅ ꯆꯤꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯅ ꯑꯃꯨꯛ ꯀꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯛ ꯁꯥꯡꯂꯕ ꯂꯝꯁꯥꯡꯗꯨ ꯂꯥꯛꯄꯗ ꯑꯩꯍꯥꯛ ꯇꯥꯗꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯠꯇ ꯍꯧꯗꯣꯛꯂꯝꯗꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯊꯣꯛꯂꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯝꯗꯦ ꯑꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯃꯗꯨꯇ ꯇꯥꯔꯝꯃꯤ ꯑꯩꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯕꯒꯨꯝꯅ ꯁꯤꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯤꯃꯁꯨ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯇꯥꯔꯤꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯁꯤꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯁꯪ ꯑꯁꯤꯗ ꯂꯥꯛꯆꯔꯔꯣꯏ ꯃꯤꯒꯤ ꯑꯊꯤꯕ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯇꯧꯖꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯆꯥꯗ ꯊꯛꯇꯕ ꯌꯥꯗꯕꯅꯤꯅ ꯇꯥꯗꯒ ꯑꯩꯒ ꯃꯍꯧꯁꯥꯒꯨꯝꯅ ꯁꯨꯕ ꯆꯠꯂꯝꯃꯤ ꯃꯍꯧꯁꯥꯒꯨꯝꯅ ꯁꯨꯕ ꯅꯣꯝꯕ ꯆꯠꯂꯝꯃꯤ ꯆꯥꯎꯌꯥꯏꯃꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯋꯥ ꯍꯧꯗꯣꯛꯂꯛꯈꯤꯗ꯭ꯔꯦ ꯈꯨꯂꯥꯛꯄꯅꯗꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯗꯅ ꯈꯨꯝꯕ ꯉꯥꯡꯕꯁꯤꯡꯗꯣ ꯇꯥꯅꯤꯡꯗꯗꯨꯅ ꯑꯩꯍꯥꯛ ꯀꯌꯥ ꯌꯥꯎꯔꯝꯗꯔꯦ ꯃꯍꯥꯛꯀꯤꯗꯤ ꯆꯥꯎꯌꯥꯏꯃꯅ ꯍꯥꯏꯖꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯨꯛꯇꯣꯛꯂꯝꯗꯦ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯈꯨꯂꯥꯛꯄꯅꯁꯨ ꯊꯧꯗꯣꯡꯂꯝꯃꯤ ꯅꯣꯡꯃ 5 10 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄꯅ ꯆꯥꯎꯌꯥꯏꯃꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯂꯥꯛꯎ ꯑꯔꯣꯏꯕ ꯑꯃ ꯉꯥꯡꯅꯊꯣꯛꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯇꯥꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯈꯤꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯌꯥꯎꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯃꯍꯥꯛꯅ ꯃꯊꯟꯇ ꯈꯨꯂꯥꯛꯄꯒꯤꯗ ꯆꯠꯈꯤꯕꯗꯨꯗ ꯑꯩꯁꯨ ꯆꯠꯅꯤꯡꯂꯝꯃꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯆꯠꯂꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯄꯣꯗꯣꯜ ꯃꯆꯥ ꯑꯃ ꯊꯥꯜꯂꯗꯨꯅ ꯃꯈꯣꯏ 3-4 ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅ ꯌꯦꯅꯈꯥꯗ ꯊꯩꯖꯤꯟꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯁꯦꯜ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯈ꯭ꯔꯦ ꯂꯦꯝꯍꯧꯕ ꯇꯪꯈꯥꯏꯗꯨ ꯁꯤꯡꯒꯠꯅꯕ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯆꯥꯎꯌꯥꯏꯃꯅ ꯁꯦꯜ ꯁꯤꯡꯒꯠꯂꯛꯈꯤꯗ꯭ꯔꯤ ꯉꯥꯏꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯥꯡꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤꯁꯨ ꯐꯖꯗꯦ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯀꯗꯥꯏꯗ ꯆꯠꯍꯟꯈꯤꯒꯗꯒꯦ ꯁꯤꯡꯒꯠꯍꯟꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕꯗ ꯆꯥꯎꯌꯥꯏꯃꯅ ꯌꯥꯔꯝꯗ꯭ꯔꯦ ꯃꯃꯩꯗ ꯇꯥꯗꯅ ꯍꯥꯏꯔꯝꯃꯤ ꯃꯥ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯝꯕ ꯇꯧꯕꯤꯒꯅꯨ
ꯃꯥꯃꯒꯤ ꯑꯋꯥꯠꯄ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯥꯏ ꯑꯃꯠꯇ ꯄꯤꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯑꯕꯣꯛꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯗ ꯊꯋꯥꯏ ꯍꯦꯛꯇ ꯊꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯃꯅ ꯑꯄꯥꯝꯕ ꯇꯧ ꯅꯍꯥꯟ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯁꯤꯗꯣꯛꯎ ꯃꯩ ꯊꯥꯗꯣꯛꯎ ꯀ ꯍꯥꯏꯕꯗꯥꯏꯗꯣ ꯉꯝꯃꯒ ꯁꯤꯗꯣꯛꯂꯣ ꯂꯥꯎ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯝꯒꯅꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯀꯣꯔꯠꯀꯤ ꯍꯨꯀꯨꯝ ꯑꯇꯥꯕꯤ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯅꯔꯤꯟ ꯄꯪꯐ ꯐꯒꯅꯨꯗ ꯀꯣꯔꯠ ꯀꯣꯔꯥꯡꯀ ꯈꯪꯗꯦ ꯃꯇꯨꯡ ꯇꯥꯔꯤꯛ ꯑꯃꯠꯇ ꯆꯠꯂꯣꯏ ꯌꯥꯔꯦ ꯁꯦꯜ ꯑꯗꯨ ꯁꯤꯡꯒꯠꯀꯅꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯗꯨꯅꯤ ꯅꯔꯤꯟ ꯑꯗꯨꯛ ꯐꯒꯅꯨ ꯑꯉꯥꯡ ꯅꯈꯣꯏꯒꯤ ꯅꯆꯠꯀ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯌꯨꯝꯗꯨ ꯁꯤꯔꯒꯗꯕꯅꯤ ꯅꯕꯦꯟ ꯑꯗꯨꯒꯤ ꯌꯦꯡꯗꯨꯅ ꯇꯧꯕꯅꯤ ꯁꯤꯔꯣ ꯂꯥꯎꯅꯦ ꯍꯧꯖꯤꯛꯁꯨ ꯇꯥꯗ ꯐꯝꯕꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯈꯥꯝꯃꯤ ꯅꯈꯣꯏꯕꯨ ꯈꯠꯅꯧ ꯍꯥꯏꯗꯨꯅ ꯀꯧꯕ ꯅꯠꯇꯦ ꯆꯧꯌꯥꯏꯃ ꯈꯨꯂꯥꯛꯄꯁꯨ ꯃꯤꯆꯪ ꯅꯥꯏꯕꯤꯒꯅꯨ ꯆꯧꯌꯥꯏꯃꯅ ꯑꯩꯍꯥꯛ ꯏꯈꯨꯠꯇ ꯔꯦꯖꯤꯁꯇꯥꯔ ꯗꯂꯤꯟ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯈꯣꯏꯅ ꯅꯦ ꯊꯦꯝꯕꯒꯤ ꯁꯦꯜ ꯊꯪꯕꯅꯤ ꯁꯦꯜ ꯊꯪꯕ ꯑꯣꯏꯔꯕꯗꯤ ꯁꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯅꯍꯥꯛꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯈꯔ ꯃꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯃꯇꯝ ꯑꯃꯗ ꯃꯄꯥꯟ ꯐꯔꯝꯕꯅꯤ ꯅꯪꯁꯨ ꯃꯥꯒꯤ ꯃꯄꯥꯟ ꯃꯊꯨꯝ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯉꯝꯃꯣꯏ ꯁꯤꯡꯒꯦ ꯍꯥꯏꯔꯒ ꯇꯥꯔꯤꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯤꯡꯍꯜꯂꯨ ꯍꯥꯏꯔꯝꯂꯒ ꯆꯧꯌꯥꯏꯃ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯩꯍꯥꯛ ꯇꯥꯔꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯩꯍꯥꯛ ꯇꯥꯔꯝꯃꯤ ꯑꯌꯥꯝꯕꯁꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯇꯨꯀꯠꯆꯔꯝꯂꯦ ꯃꯥꯒꯤ ꯀꯞꯄꯗꯨ ꯇꯥꯔꯨꯔꯒ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯝꯃꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯩꯕꯨ ꯎꯕꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯅ ꯀꯞꯂꯝꯕ ꯇꯣꯛꯈꯤꯔꯝꯃꯤ ꯈꯨꯂꯥꯛꯄꯅ ꯇꯥꯛꯄꯤꯔꯝꯃꯤ ꯈꯪꯗ꯭ꯔꯦ ꯏꯁꯨꯁꯥ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯏꯃꯤꯠꯇ ꯏꯈꯣꯡꯅ ꯎꯍꯧꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯁꯦꯜ ꯁꯤꯡꯒꯠꯈꯤ ꯍꯥꯏꯕꯗꯣ ꯏꯄꯥ ꯏꯄꯨ ꯄꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯈꯨꯝꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯦ ꯆꯨꯝꯅ ꯄꯥꯟꯅꯕꯅꯤ ꯂꯩꯕ ꯌꯣꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯕꯨꯗꯤ ꯏꯄꯨꯅ ꯈꯨꯝꯕꯤꯕ ꯉꯝꯃꯤ ꯇꯥꯗꯅ ꯐꯝꯂꯝꯕꯗꯒꯤ ꯃꯀꯣꯛ ꯂꯩꯄꯥꯛ ꯇꯥꯅ ꯈꯨꯂꯥꯛꯄꯗ ꯈꯨꯔꯝꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯝꯕꯤꯔꯕꯗꯤ ꯑꯕꯣꯛꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯌꯥꯏ ꯁꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯡꯖꯒꯅꯤ ꯈꯨꯂꯥꯛꯄꯅ ꯑꯍꯥꯟꯕ ꯁꯥꯌꯦꯞꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯅ ꯀꯨꯞꯇꯨꯅ ꯁꯥꯈꯤꯕꯅꯤ ꯀꯨꯏꯈꯤꯗ꯭ꯔꯤ ꯆꯦꯛꯅ ꯁꯥꯈꯤꯕ ꯂꯣꯏꯁꯪꯒꯤ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕ ꯀꯥꯡꯊꯣꯜꯗꯣ ꯌꯦꯛꯂꯤꯕꯗꯨ ꯎꯔꯔꯤꯅꯤ ꯈꯥ ꯊꯪꯕꯗ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯌꯦꯛꯂꯤꯕꯗꯨꯅ ꯕꯤꯔꯥꯠꯀꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅꯤ ꯈꯥ ꯊꯪꯕ ꯀꯥꯆꯤꯟ ꯑꯗꯣꯝꯗ ꯌꯦꯛꯂꯤꯕꯗꯨꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁ꯭ꯔꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤꯅꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯌꯦꯛꯂꯤꯕꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯇꯧꯍꯩꯗꯕ ꯇꯧꯕꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯕ ꯃꯨꯅꯤ ꯍꯥꯠꯄꯒꯤ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯍꯥꯏꯔꯤꯕ ꯗꯟꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯁꯤꯔꯒ ꯐꯪꯒꯗꯧꯕꯗꯨ ꯇꯥꯛꯂꯤꯕꯅꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯗꯣꯝꯒꯤ ꯂꯥꯟꯗꯕ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯀꯩ ꯐꯥꯕꯒꯤ ꯙꯔꯃ ꯂꯩꯇꯕ ꯅꯣꯡꯕꯥꯟꯅ ꯀꯩꯅ ꯁꯣꯛꯄꯒꯤ ꯋꯥꯔꯤ ꯇꯥꯛꯂꯤꯕꯅꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯨ ꯂꯥꯏꯅ ꯇꯝꯕ ꯂꯥꯛꯀꯅꯤ ꯂꯥꯛꯄꯅ ꯕꯤꯆꯥꯔ ꯇꯥꯔꯤꯛ ꯍꯥꯏꯕꯗꯨ ꯂꯥꯞꯂꯝꯗ꯭ꯔꯦ ꯍꯦꯛꯇ ꯃꯌꯧꯁꯜꯂꯛꯂꯝꯃꯤ ꯑꯩꯍꯥꯛ ꯆꯠꯂꯔꯣꯏ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯝꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯇꯥꯏꯅꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯥꯈꯠꯂꯝꯃꯤ ꯅꯨꯡꯗꯥꯡ ꯀꯩꯊꯦꯜ ꯍꯥꯏꯒꯠꯅꯔꯛꯄꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯆꯧꯕ ꯐꯝꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥ ꯌꯣꯟꯐꯝ ꯆꯪꯗꯨꯅ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯌꯦ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯗ ꯋꯥꯆꯠ ꯋꯥꯅꯣꯝꯕ ꯆꯪꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯁꯟꯗꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯉꯝꯖꯗꯕꯒꯤ ꯇꯧꯕꯅꯤ ꯁꯦꯜ ꯊꯨꯝ ꯈꯔꯒ ꯀ꯭ꯋꯥꯀꯣꯛ ꯍꯥꯜꯂꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯎꯄꯥꯏ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯤꯖ ꯋꯥꯅꯣꯝꯕ ꯋꯥꯆꯠꯄꯒꯤ ꯃꯔꯨꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯁꯔꯦꯡ ꯑꯗꯨ ꯂꯩꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯁꯦꯜ ꯄꯨꯊꯣꯛꯄꯤꯔꯕꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯀꯣꯛ ꯍꯥꯟꯅꯕ ꯁꯦꯜ ꯄꯨꯊꯣꯛꯆꯕ ꯉꯝꯒꯅꯤ ꯇꯥꯗꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯔꯦꯡ ꯂꯩꯕꯒꯤ ꯃꯈꯥꯏ ꯑꯃ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯁꯤꯡꯖꯒꯅꯤ ꯑꯗꯨꯒ ꯌꯥꯔꯕꯗꯤ ꯀ꯭ꯋꯥꯀꯣꯛ ꯍꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯌꯥꯝꯅ ꯍꯥꯟꯅꯕꯒꯦ ꯈꯨꯂꯥꯛꯄꯅ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯡꯒꯠꯆꯒꯦ ꯑꯇꯥꯟꯕꯁꯨ ꯆꯩꯌꯣꯝ ꯑꯆꯦꯟꯕꯁꯨ ꯆꯩꯌꯣꯝ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅꯤꯅꯦ ꯏꯁꯨꯁꯥ ꯂꯥꯏꯔꯕ ꯅꯪꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ
ngamo haibagi ipuna sareng si puse haibane chawai ma hoi di khut kalle mahusa dagi wachat wanom bagi thabak yamna hai singe khulkhul da ipuga iroi ya hakta ta khana ki badu mahangna lam chaduna uchin na chena ipuna ngam howe sel tingja chanu naha namagi mi nga ta oiramabani angobana mapuk solam gani ipuna hujik sakadori basisu magi adungai pusen badagi asung khangna hobani chala silao laibag yengu ba haibaduni maga mana na sel ting basung amoy na poina aikoi ahuma khwarman gi che ki thong nambon bi landuna makha pang amukum tharami kari lam ko bage kari kunno khangde lairak amada pusinlami konthong mari manga lanthok laga imung amada sangchile mangonda lalten thangmai thanduna angang ama aniga ahal amaga lari orai rami kula pana angang amada hanglami ima leibrai bungo is ngasi di chaw is nga sidi chaw kreda aikoi da purakli bara natraga pusin khrage angang aduna kumlami pusin gro angang aduna ima kauduna chensen khre aikoi ohumdi churita phama du da lephori nga hak leiraga hangama pan khudai khayom chona setpa khayomuk chona setpa moja prit ngorong na lipa makuta chinchu phapa chu thakpa nupa mana ngang aduga tungtha mangtha thokminarakle mahak hek thoklopada khula pana mangon ka khakhi duna kanna kullaga khoirami aikoi busu khuramu tapi imung dagi thora panupa aduna munna yenglaga hambirami aibu bhamna lamba phangdre kari lamdagi no yamba nanai koi kangchu thingkhong dagi ni khulakpani khulakpa ukidaba kuireda ai ningsinglakle kari gino loi khrabadaine nangi wadubo agya nanai agi di chorangi kripa ngamjakre nanai sing ani sigi kari gumba amatang lairaduna sana soronda hangatchage lakchabani mamang sangwai somda chasi angang sing laik tambiba nungairaroi asida aikoi hogotuna churi dagi kumthare nupa aduna imung lomda onsinduna thaudarami hemo hai hemching thamai amata pora uhai hairaga yorupa manakibagum ui aikoina mamang sangoi yokhatringera thamai yoraklami awang thangba ka domda aron ba phak aron ba ai tha lawba ina kara khunba imungna sizina ba adugumba phakni phak amada nupa adu phamkhre aikoi bu sumanakta lairamba phak amada phamu hairami khulakpagi matau tamduna aikoi su lepakta phamlami aikoi di kari wagi no hayu tasi nanai ani se tonba haibabu asidagi hena toningai leitre mabena matang leijarami leikhidre mabena aduna leiringai da inkoldu panaduna sel khara puru male mahadonduna inkol lauragani haiduna mathakta che thaduna nahan muksu lep nakrabane ningsinglakle chawyai maga khatnaba kesu oiba tare chumine angang ani sisu kara ine ha adudi agya kes aduni madugi kes ado chawyai mana lingna ui resta dalin amal leibaduna haiba nanai khoi khangja hobadi inkol adu yonba maktim natte sel pubada khoi lawai gi chanabi pot amamu pannasi haibagi pannakhibani resa toba ya naba haiduna leiba yonba haibaduda ina khibani khangdre nanai singa se utta tuba waida hogatlaba ngaktani sana choron honabi karisu kachaningai lejade adugi dilai ne khulakpa adu ada toba yate haiba karisu leite hoi aigi dilari makhoi atai dudi chawyai magi mi ngakta oina uido adu su to hujikti sel puraga nakoina pot panabi haibasin ngakta mangai khredo hujikangi ke saibabu tawdrabasu pufam leite anangba singi su pangha da waiba masi amuktang chana budhi tawbiyo aita nangamba nateda khangjengi kripa haibaduni aisu mi ama ani lakadawba lei saya sanaya thang takpiribadu mangana na aikoi hanjarage amuka hanna khuramjare mahangna imunglomda changhore aikoi su adum thorakle sukna mamlaba hing adu kadai tana chakadawriba khangna khulakpagi matung inaduna asum tholakpada leirak manung aduda wari sanaduna makhoi kharasu changraklami wari sanaribasingdugi manungda nahan aina sakhangba kawamdraba
ꯃꯈꯣꯟ ꯐꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯑꯩꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯇꯥꯗꯒꯤ ꯈꯨꯖꯦꯡ ꯄꯥꯏꯔꯝꯃꯤ ꯃꯍꯥꯛꯁꯨ ꯈꯪꯕꯒꯨꯝꯅ ꯆꯞ ꯂꯦꯞꯂꯝꯃꯤ ꯂꯦꯡꯊꯩꯅꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯟꯍꯧꯔꯦ ꯂꯝꯕꯤ ꯄꯔꯤꯡ ꯇꯥꯔꯕꯗ ꯇꯥꯗꯅ ꯍꯧꯗꯣꯛꯂꯝꯃꯤ ꯏꯄꯨ ꯍꯧꯖꯤꯛ ꯆꯪꯈꯤꯕꯗꯨꯕꯨ ꯆꯧꯌꯥꯏꯃ ꯍꯣꯏ ꯃꯥꯜꯂꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯑꯣꯏꯒꯦ ꯍꯥꯏꯕ ꯌꯥꯗꯦꯗꯣ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯔꯝꯂꯒꯅꯤ ꯈꯨꯂꯥꯛꯄꯅ ꯆꯤꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯣꯏꯁꯪꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯦ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯥꯟꯅꯔꯛꯂꯕ ꯃꯇꯨꯡ ꯐꯅ ꯆꯣꯟꯊꯔꯒ ꯅꯍꯥꯟꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯀꯧꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯁꯪ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯉꯝꯕ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯪꯕꯤ ꯅꯈꯣꯏꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟꯗꯤ ꯂꯩꯕꯔꯥ ꯇꯥꯗꯅ ꯈꯨꯃꯤ ꯂꯩ ꯎꯁꯤꯜꯂꯛꯎ ꯑꯗꯨꯗꯤ ꯇꯥꯗꯅ ꯊꯣꯛꯈꯤꯕꯗ ꯏꯄꯨꯕꯨꯁꯨ ꯀꯧꯁꯤꯜꯂꯦ ꯃꯍꯥꯛꯄꯨꯁꯨ ꯗꯣꯂꯥꯏ ꯄꯥꯕ ꯍꯟꯖꯕꯅ ꯋꯥꯁꯛ ꯋꯥꯇꯦꯝ ꯃꯍꯜꯂꯤ ꯋꯥꯁꯛꯄ ꯂꯣꯏꯔꯒ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯍꯜ ꯅꯪꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯠꯅꯔꯤꯕꯁꯤꯗ ꯀꯔꯤ ꯈꯪꯕꯒꯦ ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯏꯆꯦ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯦꯜ ꯈꯔ ꯄꯨꯏ ꯁꯦꯜꯗꯨ ꯄꯨꯕꯗ ꯏꯪꯈꯣꯜ ꯑꯁꯤ ꯄꯟꯅꯩ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯋꯥꯗꯤ ꯍꯥꯏꯈꯤꯗꯦꯅꯦ ꯑꯁꯤꯇꯅꯤ ꯆꯧꯌꯥꯏꯃꯅ ꯃꯔꯛ ꯊꯠꯂꯝꯃꯤ ꯃꯤꯒꯤ ꯗꯂꯤꯜ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯑꯉꯝꯕꯅ ꯅꯨꯄꯥ ꯅꯍꯥꯛꯀꯤ ꯅꯊꯧ ꯂꯩꯇꯦ ꯃꯤꯒꯤꯗꯤ ꯔꯦꯖꯤꯁꯇꯥꯔ ꯗꯂꯤꯜ ꯄꯨꯊꯣꯛꯂꯤ ꯌꯣꯟꯈꯤꯕ ꯅꯠꯇꯦ ꯄꯟꯅꯕ ꯍꯧꯅꯩ ꯍꯥꯏꯗꯨꯅ ꯄꯟꯅꯈꯤꯕꯇꯅꯤ ꯑꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯑꯉꯥꯡꯁꯥ ꯇꯥꯗꯟ ꯁꯦꯜꯁꯨ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯒꯠꯆꯈ꯭ꯔꯕꯅꯤ ꯔꯁꯤꯠ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯅꯤ ꯈꯨꯂꯥꯛꯄ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯜ ꯊꯣꯛꯂꯛꯂꯝꯃꯤ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ ꯆꯪꯈꯤꯕꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤꯕꯁꯤꯅꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯁꯤ ꯃꯤꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯈꯠꯅꯔꯨꯔꯒꯅꯨ ꯏꯔꯦꯅ ꯄꯤꯊꯣꯛꯈꯣ ꯊꯥ ꯑꯁꯤꯃꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯎꯀꯣ ꯍꯨꯀꯨꯝ ꯍꯥꯏꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯍꯟꯖꯕꯅ ꯆꯧꯌꯥꯏꯃꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯋꯥꯈꯩꯁꯦꯜ ꯀꯠꯂꯨ ꯆꯧꯌꯥꯏꯃꯅ ꯗꯟꯗꯕꯣꯠ ꯇꯧꯗꯨꯅ ꯈꯨꯔꯝꯍꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯈꯨꯂꯥꯛꯄꯅ ꯍꯪꯕꯤꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯃꯉꯣꯟꯗ ꯇꯝꯃꯤ ꯈꯪꯍꯧꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯈꯣꯟꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯍꯧꯔꯔꯤ ꯍꯧꯖꯤꯛꯇ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗ ꯃꯈꯣꯏꯒꯤ ꯋꯥꯏ ꯑꯔꯥꯏꯕ ꯕꯤꯆꯥꯔ ꯋꯥꯏ ꯑꯁꯤꯔꯥ ꯋꯥꯌꯦꯜꯁꯪ ꯂꯣꯏꯁꯪ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯃꯟꯗꯤꯔ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯒꯤ ꯂꯣꯏꯁꯪ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯨꯗꯥ ꯂꯣꯏꯁꯪ ꯃꯅꯨꯡꯗ ꯀꯥꯡꯊꯣꯜ ꯑꯀꯣꯏꯕ ꯑꯔꯥꯟꯕ ꯆꯠꯄꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯃꯌꯥꯝ ꯌꯦꯛꯈꯤꯕ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤꯕ ꯃꯤꯅ ꯐꯠꯇ꯭ꯔꯕꯗ ꯑꯥꯏꯟ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯈꯣꯏ ꯑꯁꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔ ꯂꯩꯄꯥꯛ ꯇꯥꯅ ꯚꯛꯇꯤ ꯀꯠꯇꯨꯅ ꯑꯆꯨꯝꯕ ꯅꯤꯖꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯃ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯔꯨꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕ ꯌꯣꯠꯀꯤ ꯄꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯆꯦꯛꯂꯥꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯁ꯭ꯔꯤꯍꯔꯤꯒꯤ ꯔꯥꯃꯥꯃꯤꯇ꯭ꯔ ꯁꯣꯜꯂꯤꯕ ꯃꯍꯥꯛꯅ ꯈꯪꯂꯤꯒꯗꯔꯥ ꯇꯥꯔꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯁꯦꯡꯂꯕ ꯋꯥꯈꯜꯕꯨ ꯏꯍꯧꯍꯜꯂꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛꯍꯜꯂꯤ ꯃꯛꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯈꯣꯡꯗꯥꯍꯜꯂꯤ ꯀꯩꯁꯨ ꯈꯪꯗ꯭ꯔꯕ ꯆꯦꯛꯂꯥꯗꯨꯕꯨ ꯑꯔꯥꯟꯕ ꯈꯨꯕꯝ ꯐꯪꯍꯜꯂꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯝꯃꯒ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯤꯖꯝ ꯒꯨꯅꯣꯅ ꯏꯕꯤꯔꯝꯕ ꯔꯥꯏꯇꯔ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯃꯦꯟ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ